1 year free laigani warranty jaagtaba nungaitaba kelakba kailakba adum balaiba taagadi free da adum singani aduga konje problem thole haiba taagasu ai isamakna oina ki mayum ne chasara semganeba Hari kai je sum nam na pana tan adum 100 km fawi manung da laiba su bauti akhoi adum thadok ya yai ba nong da khoi na phajana ga tha ga di 10 plus alai thaba ngame Ahan magtada dette Jiribam bu yengbiro khudimok pu taram nokchari Jiribam na thokpa tongan ba issue kaya dette Jiribam gi page amadi YouTube channel da update tawduna lakchari masi saru amoina khona ngasi pujaragli basi akhoi gi machine na saba konda mataw karamna fi sage amadi machine kamaina sage haibagi matang da akhanna semjaba video ni mayam meeting taminas khoi gi ahan bada ming laifam aduga ima baba gi ming hana thambi haw noktada kangai chada layo kangai cha pungo ikong na khurami ai gi ming thoksom abung sana sing kawe aduga bawai mingna thoksom involve sing mamai mingna thoksom malika devi ai gi laifamna sorting wi kamanga Jiribam do chahi di kya musu ai gi hoji sahi se 26 plus mai lai rai ishana su kon se sajaba ko phi su sajaba si matang na habeta tham asengbadi ai se keno tawbane machine se sales tawge hai khallaga adugi plan amada sajabani machine se ado machine se sales tawri phaugi oina di dum ta lei duni ko si ta lei tana bagi aina ai phi sabai gi knowledge su phajana leite ba si dai na su sa nei gi ngage kamai tawge khotke je dum yon ri phaugi di hana simana phi se sabane ana phi se sang matam ni da no knowledge su yam phange phi sa matam ni da phi sabai gi nungai ba adegi lang karamba lang sabai hana nungai karamba ga na nungai ha su gi lang athot ba adegi lang akan ba asumai su saba matam na mai adjust kamai to siam ko pasumai mayam su phajana khang ngam hai tare handaki sigi matang da aina machine ju isana kena tong garam sajarabni na khoi XYZ ame kana phije saba matam da khoi sa kamai to ga phije saba nungai hange da ge ha gi keno ju ai wona phange ko no le se adegi phi mina lang pat pat li kholi ama sumba haina dum tai khoi Powerloom da ado aina phi saru de khang ko amana khoi gi lang je maya ama ka laga sai oi je mang lang je tat lew ko example na aje tat ma tam je da khoi na lang je leng ma je mapa da chana da vida soi da ga leng ma ba adu mathang ta ko tam de mai ta dum soi gi ta ga de ma du de gi lang tat lak koi sang je am wang ni ko adu na khoi na lang je tat le hai ko ta ga lang tat li ma pa je phat na chumna ko kala hai pe phak to pi da ne ko phak to pi ga ma pa cha na tham mi da ga lang je leng ba adu ma to oi ta ga di phi ju sa ki ma ting ngai ni ade gi khoi gi phi sa ko ma tam je du ko dum tat pa gi kana se tat pi sang ne ma ni adu ga khoi pangan de pangam sapi hai ba ke su adu ma tai ba ko si se ko mai ta ga ma tam da khoi sidai sida mitin lo du mi se asi se aina tapi du ne ba ko khoi pangan de sapak to de hai se sum saram ba da gi ma khon ma to ngan ba to ma khon ma ta ra ka ne ba khoi dum chap poi to bo chap ta wi thau ku sa ji ga du sapak to wi ga dum kha to nga le ko to nga ma lak ko to nga ma lai sidai sida khoi na dum ma khon je to pom lak wi kan je khoi na switch se mu that pi da ni adu ga khoi chek to du ne ma kon je kamai to khoi si ma tang je ni ta je doi ni adu ga adu du wi ma yam du khang ba ta di khoi Powerloom machine ko ne pa da si na ba hai be hai ta adu hai phau gi di khoi ha ma da phi sa ba da hai ju ko phi sa ba ka pa ngoi adegi pangan dim sa pai se lang talak toi ni do tat ta si yawe do ayam ni ti tat le ko adu lang ju talak toi ni adu na adu ma khang gi phau gi di khara wa ga ni adu khang ma tung de gi de dum yam longai na nong da phi ta mu kai dum iwa wa da na dum sa ba ngam na khoi si de ju mu pa khudang mu sa dum sa ba yai adegi boi khudai da ga na sada gum ba se da gum so pa ha ko ba di sa ba ya be ko ni si adudi ya de si de la wa ga yi ba ya ne khoi gi hojik Powerloom sabi se Powerloom sa ba se kram wa khalon de gi du kamaina mataw kram na sa ba hor ki ge hai bai mata hai pe ta tham bi ba ai se yam sing ha kan di khoi machine de smai sa ra ka ni ha ge thaja de sung le gi de ba ko ai hana furniture da le me furniture da le me sida kamai ta yam imung ju pu ba ga adegi de furniture de gi phang ko pai sa du ga do khoi na ai na yaw ru ba
ꯐꯔꯅꯤꯆꯔꯗꯁꯨ ꯑꯗꯨꯝ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗ ꯄꯩꯁꯥꯁꯨ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯔꯨꯔꯒ ꯑꯩꯈꯣꯏꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯃ ꯀꯩ ꯑꯃ ꯄꯥꯏꯕ ꯃꯇꯝꯁꯤꯗ ꯀꯥꯡꯊꯣꯟꯗꯨꯒꯤ ꯄꯩꯁꯥꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯒ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕ ꯁꯦꯜ ꯇꯧꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯄꯩꯁꯥꯁꯦ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯕ ꯑꯗꯒꯤ ꯃꯔꯨꯞ ꯊꯥꯔꯨꯞ ꯍꯨꯟꯕ ꯑꯗꯒꯤ ꯀꯣꯂꯦꯖꯀꯤꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯉꯝꯃꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩ ꯂꯨ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟ ꯍꯥꯏꯅꯀꯣ ꯌꯨꯇꯨꯕꯔ ꯑꯗꯣ ꯑꯩ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯨ ꯇꯤꯟꯅꯕꯅꯤꯅ ꯑꯩꯅꯁꯨ ꯃꯥꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯨꯕ ꯚꯥꯏ ꯑꯩ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯅꯔꯗꯤ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯃꯥꯅ ꯐꯖꯅ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯗꯤ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯃꯦꯆꯤꯟ ꯀꯣꯟ ꯆꯟꯕ ꯂꯩꯌꯦ ꯑꯗꯒꯤꯗꯨꯗ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅꯔꯒ ꯌꯦꯡꯉꯒꯦ ꯑꯩꯅ ꯀꯣꯟ ꯁꯥꯔꯤꯕ ꯃꯐꯝꯁꯦ ꯀꯣꯟ ꯁꯥꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦꯕꯀꯣ ꯑꯩ ꯃꯦꯆꯤꯟ ꯀꯣꯟꯁꯦ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯥꯔꯤꯕ ꯃꯐꯝꯁꯦ ꯁꯥꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏ ꯕꯣꯕꯣꯏ ꯄꯋꯥꯔꯂꯨꯝ ꯍꯥꯏꯅꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯃꯥꯟꯅꯕꯁꯤ ꯃꯣꯏꯗꯤ ꯍꯦꯛ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯗꯩꯗꯨꯗ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯁꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯦ ꯑꯩꯈꯣꯏ ꯕꯣꯔꯣꯗꯨꯗ ꯕꯣꯔꯣꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯛꯈꯤꯕꯅꯦ ꯑꯗꯨ ꯌꯥꯎꯔꯛꯈꯤꯕꯅꯦ ꯑꯗꯣ ꯕꯣꯔꯣꯅꯁꯨ ꯌꯥꯝ ꯂꯨ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞ ꯂꯣꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯗꯒꯤ ꯑꯦꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯍꯦꯛ ꯍꯪꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯁꯨ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯍꯥꯏꯅꯤ ꯁꯥꯕꯁꯦ ꯍꯩꯈꯤꯕ ꯊꯥ ꯑꯅꯤꯗ ꯑꯩꯁꯦ ꯁꯥꯕ ꯍꯩꯈꯤ ꯑꯍꯥꯟꯕꯗ ꯑꯩ ꯃꯦꯆꯤꯟꯁꯦ ꯄꯥꯏꯕ ꯀꯥꯟꯁꯤꯗꯅꯦ ꯗꯥꯕꯣ ꯑꯩ ꯃꯦꯆꯤꯟꯁꯦ ꯄꯥꯏꯕ ꯉꯝꯃꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯣꯔꯣꯁꯤꯅ ꯀꯩꯅꯣ ꯉꯔꯥꯡꯗ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯀꯃꯥꯏꯅ ꯄꯥꯏ ꯍꯩꯗꯣꯏꯅꯣ ꯍꯪꯉꯛꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯩꯔꯅꯤ ꯑꯩ ꯍꯥꯏꯕ ꯑꯁꯦꯡꯕ ꯍꯩꯔꯖꯥꯠꯅꯦ ꯍꯩꯔꯅꯤ ꯍꯥꯏ ꯅꯪ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩꯗ ꯑꯉꯥꯡ ꯅꯍꯥꯟꯗ ꯂꯥꯛꯇꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯣ ꯅꯪ ꯃꯦꯆꯤꯟꯁꯦ ꯌꯥꯗꯗꯅ ꯌꯣꯟꯕ ꯁꯤꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯪꯉꯦ ꯅꯪ ꯄꯩꯁꯥ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯍꯟꯒꯦ ꯑꯩ ꯈꯨꯠꯁꯨꯃꯟꯗꯤ ꯑꯗꯨꯝ ꯀꯛꯁꯨ ꯀꯛꯄꯤꯌꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯁꯥꯈ꯭ꯔꯦ ꯂꯥꯏꯕꯛꯅ ꯐꯔꯤꯁꯤꯁꯨ ꯀꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯤ ꯍꯦꯛ ꯊꯨꯡꯕꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯀꯣꯟꯁꯦ ꯑꯗꯨꯝ ꯁꯦꯜꯁ ꯇꯧꯈ꯭ꯔꯦꯕ ꯁꯤꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯨꯡꯅꯝ ꯅꯝꯗ꯭ꯔꯦꯕ ꯋꯥꯟ ꯗꯦ ꯐꯥꯎ ꯅꯝꯗ꯭ꯔꯦꯕ ꯀꯣꯟꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯇꯧꯒꯦ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯋꯥꯔꯂꯨꯝꯁꯦ ꯁꯥꯅꯤꯡꯕ ꯃꯤ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯃꯦꯆꯤꯟꯁꯦ ꯄꯨꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯦ ꯃꯤ ꯑꯃꯅ ꯃꯦꯆꯤꯟꯁꯦ ꯁꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯦꯆꯤꯟ ꯁꯥꯗꯧꯔꯤꯕ ꯃꯁꯥꯃꯛ ꯃꯦꯆꯤꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯩꯇꯕ ꯌꯥꯗꯦ ꯇꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5 days 10 days ꯁꯨꯃꯥꯏꯅ ꯇꯝꯗꯣꯏꯅꯦꯕ ꯁꯤ ꯇꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯦ ꯂꯧꯔꯨꯔꯒ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯂꯩꯅꯦꯕꯀꯣ ꯊꯥꯕꯒꯤ ꯅꯤꯌꯣꯝꯐꯥꯎ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯗꯤꯁꯦ ꯆꯞꯇꯣꯏꯅꯦꯕ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯣꯏ ꯂꯩꯅꯦꯕ ꯃꯦꯆꯤꯟꯁꯤꯒꯤ ꯇꯝꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏ ꯑꯩꯈꯣꯏ ꯃꯤꯆꯪ ꯑꯃ ꯀꯌꯥꯅꯤꯃꯨꯛ ꯇꯝꯕꯒ ꯌꯥꯏ ꯑꯣꯟꯂꯤ ꯁꯥꯕꯒꯤꯁꯦ ꯍꯥꯏꯗꯤ ꯐꯤ ꯁꯥꯕꯒꯤꯁꯦ ꯁꯥꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯇꯣꯏꯅꯦꯕ ꯁꯤꯁꯤ ꯊꯣꯛꯂꯛꯀꯅꯤ ꯁꯤꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯕ ꯈꯔ ꯍꯩꯒꯟꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 4-5ꯅꯗꯤ ꯑꯗꯨꯝ ꯍꯩꯕꯁꯨ ꯌꯥꯎꯏ ꯍꯩꯒꯟꯗꯕ ꯑꯗꯨꯝꯕꯗꯗꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ 20ꯅꯤꯃꯨꯛ ꯆꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯗ ꯂꯥꯛꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯁꯥꯅꯤꯡꯕ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦ ꯂꯧꯁꯜꯂꯨꯔꯒ ꯁꯥꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯒꯤ ꯀꯣꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯂꯧꯔꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯁꯦꯝꯕꯤꯌꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯂꯥꯛꯄꯁꯦ ꯀꯅꯥꯁꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯕꯛꯁꯦ ꯆꯤꯟꯕꯅꯤ나 ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯅꯣꯡꯃꯇꯪꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃ ꯀꯩ ꯑꯃꯗꯤ ꯀꯥꯏꯊꯣꯔꯛꯑꯅꯤ ꯑꯗꯒꯤ ꯋꯥꯕꯒꯤ ꯑꯗꯒꯤ ꯁꯦꯝꯕꯒꯤ ꯄꯩꯁꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯪꯗꯣꯔꯤꯕꯗꯨꯒꯗꯤ ꯆꯥꯟꯅꯔꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯁꯤꯗ ꯑꯣꯔ ꯀꯁꯥꯔ ꯑꯁꯥꯝ ꯁꯤꯗꯩꯁꯤꯗ ꯂꯧꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯂ ꯁꯦꯝꯃꯨꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯃꯣꯏꯗꯁꯨ ꯄꯩꯁꯥ ꯇꯤꯡꯉꯔꯣꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯠꯂꯔꯣꯏ ꯅꯛꯅꯔꯕꯅꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯒꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤ ꯑꯃꯅ ꯀꯣꯟꯁꯦ ꯀꯌꯥꯃꯨꯛ ꯁꯦꯟꯅꯔꯒ ꯁꯥꯕ ꯉꯝꯃꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯀꯣꯟ 3-4 ꯐꯥꯎꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯦꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯆꯥꯏꯅꯤꯁ ꯀ꯭ꯂꯕꯇ ꯁꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯑꯃ ꯂꯥꯡꯆꯥꯛ ꯆꯥꯛꯄꯩ ꯊꯝꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯑꯃꯅ ꯀꯣꯟ 3-4ꯁꯦ ꯑꯗꯨꯝ ꯁꯥꯕ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯂꯪꯆꯥꯛ ꯑꯗꯒꯤ ꯐꯤꯃꯨꯛ ꯁꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯤ ꯁꯥꯕꯗꯁꯨ ꯄꯥꯡꯕ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯑꯗꯣ ꯂꯪꯆꯥꯛ ꯆꯥꯛꯅꯕ ꯃꯤ ꯑꯃ ꯂꯩꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯃꯅ ꯐꯖꯅ ꯀꯣꯟ 3-4 ꯑꯗꯨꯃꯥꯏꯅ ꯁꯦꯟꯅꯔ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯥꯕ ꯌꯥꯔꯦ ꯑꯕꯨꯡ ꯁꯅꯥꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯀꯣꯟꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯀꯣꯟꯅꯣ ꯍꯥꯏꯗꯤ ꯀꯣꯟꯁꯦ ꯀꯩ ꯃꯈꯜ ꯁꯥꯕ ꯍꯩꯔꯒꯦ ꯑꯗꯨꯒ ꯀꯔꯤ ꯑꯇꯣꯞꯄ ꯁꯥꯕ ꯍꯩꯕꯁꯤꯡꯁꯨ ꯃꯇꯦꯛ ꯈꯔ ꯊꯝꯕꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯣꯟꯁꯦ ꯁꯥꯕ ꯍꯩꯕꯗꯤ ꯀꯣꯟ 3 ꯗꯤꯖꯥꯏꯟ 3 ꯐꯥꯎꯗꯤ ꯁꯥꯕ ꯍꯩꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯗ ꯁꯥꯔꯤꯁꯤꯗꯤ ꯀꯣꯟ ꯃꯈꯜ 2 ꯗꯤꯖꯥꯏꯟ 2 ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦ ꯑꯣꯚꯔ ꯄꯤꯛ ꯍꯥꯏꯔꯒ ꯈꯪꯉꯦꯕꯀꯣ ꯑꯃꯅ ꯈꯨꯆꯤꯡꯅ ꯁꯥꯟꯅꯕ ꯑꯃꯅ ꯕꯦꯜꯅ ꯁꯥꯟꯅꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯨꯆꯤꯡꯅ ꯁꯥꯟꯅꯕꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯆꯤꯡꯅ ꯁꯥꯟꯅꯕꯁꯤꯒ ꯕꯦꯜꯅ ꯁꯥꯟꯅꯕꯗꯨꯒ ꯈꯦꯠꯅꯕꯁꯦ ꯑꯗꯨꯒ ꯁꯥꯕ ꯅꯨꯡꯉꯥꯏꯕꯗꯤ
ꯍꯥꯏꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯩꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤꯀꯣ ꯍꯩꯔꯒꯗꯤ ꯀꯣꯟꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯪꯆꯥꯛ ꯆꯥꯛꯅꯕ ꯃꯤꯅꯤ ꯃꯣꯇꯣꯔꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯥꯏ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯗ꯭ꯔꯝꯁꯨ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯤ ꯐꯤ ꯍꯧꯅꯕ ꯐꯤ ꯗ꯭ꯔꯝꯁꯦ ꯀꯣꯟꯅꯕꯗꯣ ꯑꯕꯨꯡꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯁꯦ ꯃꯈꯜ ꯑꯍꯨꯝ ꯁꯥꯕ ꯍꯩꯌꯦꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯁꯥꯔꯤꯕ ꯀꯣꯟ ꯃꯈꯜ ꯑꯍꯨꯝꯁꯤꯗ ꯍꯥꯏꯗꯤ ꯃꯃꯜꯁꯦ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯃꯜꯁꯦ ꯑꯗꯨꯝ ꯈꯦꯠꯅꯩ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯆꯤꯡ ꯌꯥꯎꯕꯤꯁꯦ ꯑꯁꯤꯁꯤꯅ ꯃꯃꯜꯁꯦ 80,000 ꯑꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯜꯅ ꯁꯥꯟꯅꯕꯁꯤ나 ꯁꯤꯒꯤꯅ 1,20,000 ꯑꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯣꯇꯣꯔꯒꯨꯝꯕ ꯇꯔꯦꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ 3,500 ꯑꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯈꯦꯠꯅꯕꯁꯨ ꯇꯣꯉꯥꯟ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯕꯦꯜꯅ ꯁꯥꯕ ꯀꯩ ꯀꯌꯥꯝ ꯈꯦꯠꯅꯕ ꯂꯩꯒꯦ ꯁꯤꯁꯦ ꯈꯦꯠꯅꯕꯁꯦ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯅ ꯁꯥꯟꯅꯔꯛꯄꯅꯤꯅ ꯊꯧꯔꯤꯁꯦ ꯃꯔꯤꯟ ꯆꯠꯄ ꯅꯥꯏꯕꯀꯣ ꯃꯔꯤꯟ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯖꯦꯞꯁꯦ ꯆꯞꯄꯛꯇꯣꯏꯅꯦꯕ ꯑꯗꯨ ꯆꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦ ꯁꯥꯅ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗ ꯃꯈꯣꯟꯅ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯁꯦ ꯑꯕꯨꯡꯁꯤꯅ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯁꯤꯁꯤꯅ ꯅꯣꯡꯃꯗ ꯐꯤ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕ ꯉꯝꯃꯦ ꯁꯤ ꯃꯦꯆꯤꯟꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯐꯖꯅꯒ ꯁꯥꯔꯒꯗꯤ 10+ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯩꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯃꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯁꯤꯃꯛ ꯁꯥ ꯉꯝꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯐꯖꯅ ꯁꯥꯔꯒꯗꯤꯅꯦ 10 ꯁꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯁꯥ ꯉꯝꯃꯤ 10+ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯑꯗꯨꯝ ꯉꯝꯒꯅꯤ ꯅꯣꯡꯃꯗ ꯈꯔ ꯍꯣꯠꯅꯕ ꯀꯜꯂꯒꯗꯤꯀꯣ 10+ꯀꯤ ꯃꯊꯛꯇ ꯁꯥꯕ ꯉꯝꯃꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯟꯁꯤꯗ ꯀꯔꯝꯕ ꯐꯤ ꯃꯈꯜ ꯂꯩꯗꯅꯀꯣ 1 ꯄ꯭ꯂꯥꯏ ꯀꯩꯀꯩ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯀꯩ ꯁꯥꯕ ꯌꯥꯒꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕ ꯌꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯦꯛ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯗꯥꯁꯦ ꯁꯗꯥꯒꯤ ꯐꯅꯦꯛꯇ ꯃꯄꯥꯟ ꯍꯛꯇꯕ ꯑꯩꯈꯣꯏ ꯁꯗꯥꯒꯤ ꯐꯅꯦꯛꯇꯗꯤ ꯂꯣꯏ ꯁꯥꯕ ꯌꯥꯔꯦ ꯑꯗꯒꯤ ꯏꯟꯅꯕ ꯑꯗꯨꯝꯕꯁꯨ ꯁꯥꯕ ꯌꯥꯔꯦ ꯑꯗꯣ ꯈꯨꯗꯩ ꯁꯥꯕ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯃꯥꯒꯤ ꯂꯪꯗꯗꯤ ꯑꯩꯈꯣꯏꯒꯤ 1 ꯄ꯭ꯂꯥꯏꯒꯨꯝꯕ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯔꯦ ꯀꯣꯟꯁꯤꯒꯤ ꯋꯥꯔꯦꯟꯇꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯣꯟꯁꯦ 1 yearꯁꯤ ꯂꯩꯒꯅꯤ ꯋꯥꯔꯦꯟꯇꯤ ꯀꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ 1 year ꯌꯥꯔꯛꯇꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯇꯦꯛꯂꯛꯄ ꯀꯥꯏꯔꯛꯄ ꯑꯗꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯁꯤꯟꯒꯅꯤ ꯑꯗꯨꯒ ꯀꯣꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛꯅ ꯑꯣꯏꯅ ꯀꯣꯟ ꯂꯧꯗꯣꯔꯤꯕ ꯃꯤꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯆꯔꯒ ꯑꯣꯏꯅ ꯁꯦꯝꯒꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯆꯤꯟꯗ ꯁꯥꯕ ꯄꯋꯔꯂꯨꯝꯗ ꯁꯥꯕ ꯐꯤꯁꯦ ꯂꯣꯏꯔ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯦꯆꯤꯟꯗ ꯁꯥꯕ ꯐꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯇꯝꯗ ป้ꯥꯗꯕ ꯈꯣꯠꯇꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯐꯤꯁꯤꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯂꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯍꯣꯜꯁꯦꯜꯗ ꯊꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯔꯤꯒꯦ ꯐꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯜꯁꯦꯜꯗꯁꯨ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯍꯣꯜꯁꯦꯜꯗꯅ ꯑꯩꯈꯣꯏꯒꯤ 30+ ꯑꯗꯨꯃꯥꯏꯅꯒ ꯂꯧꯔꯛꯑꯒꯗꯤ 30+ ꯂꯧꯔꯀꯥꯟꯗ ꯍꯣꯜꯁꯦꯜꯗ ꯊꯥꯕꯀꯣ ꯍꯣꯜꯁꯦꯜꯗ ꯑꯗꯨꯃꯥꯏꯅ ꯊꯥꯏꯕꯀꯣ ꯑꯗꯨꯒꯤ ꯃꯃꯜꯁꯤꯅ ꯑꯩꯈꯣꯏꯒꯤ 300 ꯁꯨꯃꯥꯏꯅꯒꯗꯤ ꯑꯗꯨꯝ ꯊꯥꯏ ꯂꯪꯖꯝ ꯐꯅꯦꯛꯁꯦ ꯐꯅꯦꯛꯁꯦ 30ꯒꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ 300ꯇ ꯊꯥꯕ ꯉꯝꯃꯦꯕꯀꯣ ꯄꯤꯁ ꯑꯃꯇꯪꯒꯨꯝꯕ ꯂꯧꯔꯒꯅ ꯑꯃꯨꯛ 340 ꯑꯗꯨꯃꯥꯏꯅ ꯊꯥꯏ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯏꯁꯥꯅ ꯂꯪ ꯂꯩꯔ ꯁꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯁꯥꯒꯦ ꯑꯍꯥꯟꯕꯗꯗꯤ ꯏꯁꯥꯅ ꯂꯪ ꯂꯧꯔꯒ ꯑꯗꯨꯝ ꯁꯥꯔꯝꯃꯦ ꯂꯪ ꯑꯣꯏꯅ ꯊꯥꯗꯍꯜꯂꯦ ꯐꯤ 30ꯒꯤ ꯂꯪꯁꯦ ꯊꯥꯗꯍꯜꯂꯦꯕꯀோ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯐꯅꯦꯛ ꯁꯔꯨꯛꯇꯣ ꯑꯩꯅ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨꯗ ꯃꯣꯏꯅ ꯂꯣꯏ ꯄꯤꯈꯠꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯪ ꯊꯥꯗꯔꯒ ꯑꯩꯒꯤ ꯐꯤ 100 ꯁꯥꯕꯤꯌꯨ ꯑꯣꯔ 50 ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯃꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯁꯥꯃꯟ ꯂꯩꯗꯅ ꯐꯅꯦꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 100 ꯑꯣꯏ ꯐꯅꯦꯛ ꯑꯃ ꯁꯥꯕꯗ ꯂꯨꯄा 100 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪ ꯊꯥꯗꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯅꯤꯀꯣ ꯂꯪ ꯊꯥꯗꯕ ꯐꯤ ꯍꯧꯕꯩꯁꯨ ꯃꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯅꯦꯕ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯅꯦꯕꯀꯣ ꯑꯁꯥꯃꯟꯁꯦ ꯂꯨꯄꯥ 100 ꯐꯅꯦꯛ ꯑꯃꯗ 100 ꯃꯣꯏꯅ ꯂꯧꯕꯀꯣ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯄꯋꯔꯂꯨꯝꯁꯦ ꯍꯥꯏꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯧꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯍꯥꯏꯗꯤ ꯁꯨꯝ ꯗꯤꯕꯣꯡꯈꯣꯡꯗ ꯂꯥꯛꯑꯒ ꯂꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯁꯥꯔꯗꯒꯤ ꯑꯣꯔ ꯈꯔ ꯂꯝ ꯂꯥꯞꯅ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯄꯤꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝ ꯁꯥꯏꯠꯁꯤꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯣꯟꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯟꯁꯦ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯤ ꯀꯁꯥꯔ ꯀꯥꯏꯁꯦ ꯀꯩꯁꯨꯝ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ 100 ꯀꯤꯂꯣꯃꯤꯇꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯞꯈ꯭ꯔꯒꯗꯤ ꯊꯥꯗꯣꯛꯄꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯛꯀꯅꯤ ꯑꯗꯒꯤ ꯂꯝ ꯂꯥꯞꯈꯤꯕ ꯍꯥꯏꯁꯤꯇꯕꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯍꯌꯦꯡ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯕꯛꯇꯨ ꯊꯥꯗꯣꯛꯑꯝꯃꯁꯨ ꯑꯩ ꯆꯠꯄꯗ ꯌꯥꯔꯛꯇꯕ ꯃꯤꯀꯨꯞ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯑꯅꯛꯄꯗ ꯑꯣꯏꯇꯥꯔꯒꯗꯤ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯂꯥꯛꯆꯒꯦ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯆꯠꯂꯁꯨ ꯑꯅꯛꯄꯁꯤꯅꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯦꯟꯅ ꯐꯪꯉꯤ ꯑꯗꯣ ꯂꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ 9366763775
ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯗꯤꯕꯣꯡ ꯈꯨꯅꯧ ꯁꯤꯒꯤ ꯔꯦꯜꯋꯦ ꯕ꯭ꯔꯤꯖ ꯁꯤꯗꯩꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯐꯪꯕ ꯆꯥꯎꯅ ꯌꯥꯔꯅꯤ ꯊꯦꯠꯂꯒ ꯆꯥꯎꯅ ꯑꯩ ꯕꯦꯅꯔꯁꯨ ꯑꯗꯨꯝ ꯊꯣꯡꯒꯥꯟꯗ ꯆꯥꯎꯅ ꯊꯦꯠꯂꯒ ꯊꯝꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯕꯨꯡ ꯁꯅꯥꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯒꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯌꯣꯡꯒꯤ ꯑꯣꯏꯕ ꯄꯨꯊꯣꯛꯏꯕ ꯐꯤꯁꯤꯗ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯖꯤꯔꯤꯕꯥꯝꯗ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝꯒꯤ ꯇꯤꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯕꯣꯡ ꯈꯨꯅꯧ ꯑꯗꯨꯒ ꯔꯦꯜꯋꯦ ꯕ꯭ꯔꯤꯖꯀꯤ ꯍꯦꯛ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯕꯨꯡ ꯄꯋꯔꯂꯨꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯁꯥꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯋꯔꯂꯨꯝꯁꯦ ꯂꯧꯕꯤꯗꯨꯅ ꯍꯥꯏꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝꯒꯤ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ